खुरुमजरी इमेज टीवी मीडियम ताबीरबसिंगबु मेने नोमाइथेम नताराम ओक्सरी मसिनुम थिलि पाउ पिजरी हौखिबा चाही 1982 गी एप्रिल 18 दा इम्फाल वेस्ट की कोदोंपोपी दा इंडियन आर्मी गा खुद थोकनबदा लैखिद्रबा आरपीएफ पीएलए गी लानमी मापन गी मफमदा इकाई खुमनबा उटपगी अयाब पीरपगा लोइनना नुमिन असिदा मियामना सरुक याबियु हाइना लैखिद्रबा इमुंग मनुंगना फोंदोरकली ngasi Manipur Press Club ta pangthokpa pawgi mifom amada leikidraba naurem rajen gi mayamba naurem ibo hanbin hai thangmaiban gi chairau chingda leiba athobasing gi khubamda pangthokadoriba haikal leikat tambagi thauram asi leingangna yaba pidabadagi leikidraba singi imung manungna petitioner oiduna Manipur High Court ta tharakhiba application adugi matung inna imung manung amadi miyamna ayuk pung taruk tagi numidang wairam pung mari fawba haikal leikat tauba yahangadabani haina order ama tabi khre maram asina numit asida lamdam asigi miyam na saru yabi baga loinana numit asida ban na chingba kawdina ba khongdokhi panba yai hairiba ningsing numit asigi wahodok oiriba 1982 gi April 18 da kodongpokpi da security forces singa khuthongna bada laikhidraba PLA gi lanmi sing adudi tera sapam lairaktagi moirangthem Prem Kumar Kwakaithel Moirang Purel dagi Kunrapam Sawa Elias Rajendra Namairapam Laikai Dagi Thaudam Kunja Bihari Namairapam Laikai Dagi Thaudam Loken Naurem Laikai Dagi Naurem Rajen Hairok Part 2 Litan Makhong Dagi Maibom Paka Elias Sauthoi Haibong Pokpi Mayai Laikai Dagi Sorok Haibom Kamesor Amasung More Hainu Makhong Dagi RK Khoirumba Elias Gyane Amadi Dilip Ne कल तंबाचीदा सरू याबियु हाइना पुगी सीएदी लंदन में मैकेनिकी एस मीडिया की तांगा और डिजरी ब्रेड रेना हाइवे में याचिदा मणिपुर प्रशासन का बन रोकेट अमदा उन्हें नो हाइवे में मियाम का Indo Myanmar border gi morega hektaina wada leiba Myanmar gi nanphalon kaithel rom da lei ngasi ahing sawrakna pung tarani thoi khare helakpada bom ani pokhai khare hairi bom pokhai ba du da asok apan gi paw fangmangamdri Indo Myanmar border gi morega hektaina wada leiba Myanmar gi nanphalon kaithel rom da ngasi ahing sawrakna pung tarani thoi khare helakpada bom ani pokhai khare hairi bom pokhai ba du da asok apan gi paw fangmangamdri Karigumba Manipur gi mihut oina chatlabadi lamdam asigi yelho furup sing ST lista channaba angamba thak ta honagani haina RTI athawale gi mirep mahesor thonaujamna fongdokre wafam asing asi scheduled tribe demand committee Manipur ST DCM na sangsilakpa know your candidate ki campaign amagi makhada lok sabha mikhalda mirep oiriba sing masa masa ga unaduna karigumba mihut oina chatlabadi ST gi matangda kari thabak paikat kani haibagi matangda fongdokhibani mahangna makha taraduna demand asi mai pakna ba honagani maitaina ST channabagi matangda mamangdagi sen chongduna laki Union Minister of Tribal Affairs kasu unaduna hiram asigi matangda su kupna khanakhiba su laikre isagi pongnafam lamdam asida isagi constitution right fangdaba aikoina wariba asigi matangda su miyanga punna mass campaign tawbagi khongjang kaya ama sangsinkre masida mari lainaba singna tawge haina tawdabadagini candidate lokthok matungda wasak tariat lokhi maduda sithauriba Manipur gi yalhomi singbu ST salhangani haina wasakhiba leire loinana ST channaba thabak asi se ama pisallaga tawbira u haibada yadau mande masi thabak oina paikhanaba system manungda asengba achumba tawnaba lobby ama changi masi oithokpa system manungda leiriba miyoi singna aikoi isagini iramdam asigini khanduna tauge yauna taudrabadi yaroi haina su fongdokhi koi gi asengba right time da kedobi kai doino kedobi sona doino asidi haibam thopane aduna hujipauda sum diplomacy sanaraga ama mu saudana ba sidi yendomi le midi miyam se nusina ba ngatani tebalam da famina da loi gyan tana kadam ngatane aduna sibu koi gi political ground da puthuaga yamna kaitare politics to mi sudum yawo male aduna ni akoi yellow me sing marak take understand like base adu ki tamak tanen khalle Singjamai singa mathagda ngasi PGC Health and Fitness Care ko medical health and fitness equipment showroom ama hangdokre
Fitness Care Showroom hangdokpagi thauram aduga mari lainana PGC Health and Fitness Care gi provider Sogakpram Ragumani na hai lamdam asida miwai kaya thabak sinnarakpa maramna masamau fana lainaba exercise tawbagi khudong saba lairaktabana laina kaya nahalakli asigumba kaya asida kanaba pinaba pandamda ngasigi fitness showroom asi hangdokpani masida thamliba machine sing asi sizinabada miwai bada chauna kanaba pibada natana exercise tawdabana maram oiduna laina kaya narakadaba kaya adu ngakthokhalli massage health care asi tongan ba makal sing lay adubu ngasi hangdokliba showroom asida thamliba care machine sing asidi therapy span care blood circulation ngamdaba kaya du therapy tawnaba mod yauri health check forward tawba yai showroom asida layriba machine sing asi Korea dadi yung khudingi thammi masi Manipur da thamnaba machine sing asi price manade madugi matung in tongan ba lam su khaidok i machine asi season naba matamda stress tension lairamba kaya adu kokhan bangam gani hai ki thauramadu da finance land revenue gi joint secretary Yumnam Nelson RD and PR secretary Tongam Thodam Mr ke Hemapati Hamam Sanda Ningomba Biju su saruk yaki Kumja listing ani ga sumna nipanda Congress Party na Myanmar da base tawba kuki militants singa su agreement sign tawna khibadagi hauchik thokliba irang asigi maru hulakpani haina PHED Minister Lesang Them Susindro na phongdokkhre ngasi khurai lamlong da leiba minister gi yumda pangthokiba pawgi mifam amada wafam asi phongdokladuna Susindro na hai tha asigi taramapan amadi kuntaruk ta pangthokadoriba Lok Sabha mikhalda outer parliamentary constituency da Congress Party gi mirep oiriba Alfred Kangam Arthurna mahaki election campaign da singi tonganba chief secretary thamgadabani aiba wafam maduga kuki na taliba separate administration ga khetnari bage masinani kuki sing na taliba demand ga Congress Party na tanba demand ga manai hairi Manipur da khundari ba kuki sing na puwari laitaba ya puwari semgatuna lana uhan kiba matam adu Congress na laingak pairingai matam da thokibani Congress inner parliamentary constituency gi mire bimola koizamna Congress ki manifesto da miyamna yaba administrative settlement panghangani hairiba wafam adu karam basis tano kuki militants na sign tawna kibu miyamna yakibara separate administration demand miyamna yaribra loina singi tongan chief secretary gi demand miyamna yaribra sahi nifu mapana leirudaga TV da wa khara ngangdaga asumba sabiganu Dr. Bimol Koizam yaragadi Congress na hana tawkiba thabak sing khara nainabiu haina su dokhi Congress government Anglo Cookie War si recognition tawke ado kanagi sarkar matamda adu ba thokidaba poching do history da yal leito madu sashan da ya bi se kanano Manipur da hujik thokliba irang asigi waroisin purakringai chairak sida taranipan suba Lok Sabha mikhal pangthoknaba silakpana maram oiraga Central Force sing red zone oiriba mafam singdagi lauthoknaba lainga ki thaurang yaningda phongdoktuna Bisnupur district ki singkhong nakpa mafam singda maira paibi ima singna lambi da thoktuna ahing supa lambi da lektuna khongjang sangshin nakhre Bisnupur Kendra gi manung sanba thinungai maningda leiba CRPF F66 battalion gi personnel singna ahingda chatnaba gari thaudorakpada lamdam dugi maira paibi ima singna tidim lambi gi thokpham lambi singda thattuna sathankhide khongjang loi amana phongdorakhibada Central Force sing asi leibana kuki militants singna nomai kapa lekribani makhoi satkragadi amuk horakani aduna makhoi gi mahut sinba Central Force laktriba fawa chatpa yaroi haiki Amaromda kumbi kendra gi manung sana saiton da so saiton salan konjin amadi khul thangnabada leiba khul singi ima maira paibi singna thoklaktuna saiton high school da leiriba CRPF 169 battalion G company asi satkhya yaroi haina laingakta taksinduna saiton high school gate ki mamangda amadi saiton lambi gi mayai da ima singna famjinduna amadi hipjinduna ngarang ahing supa khongjang sangshin ki yamlaba ima singna thoklaktuna ahing supa lambi da sangduna leiki CRPF sing thoki da nawa sangki
ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯩꯕꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯍꯧꯖꯤꯛ ꯂꯥꯟꯗꯥꯔꯛꯄ ꯂꯦꯞꯂꯤꯕꯅꯤ ꯁꯥꯟꯇꯤ ꯈꯔ ꯐꯪꯂꯦ ꯈꯟꯅ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯇꯥꯂꯛꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯧꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯀꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯁꯥꯏꯇꯣꯟ ꯁꯂꯥꯟ ꯀꯣꯟꯖꯤꯟ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤ ꯇꯨꯔꯦꯜ ꯑꯃꯈꯛꯇꯅ ꯈꯜꯂꯤꯕꯅꯤ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯔꯛꯄꯗ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯛꯅꯔꯒꯦ ꯂꯩꯅꯔꯤꯕꯁꯤ ꯑꯃꯨꯛ ꯂꯩꯕ ꯉꯝꯂꯣꯏ ꯃꯔꯝꯁꯤꯅ CRPF ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯤꯇꯥ ꯚꯤꯂꯦꯖ ꯑꯃꯗꯤ ꯁꯥꯃꯨꯀꯣꯝ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯀꯥꯡꯕꯨꯅ ꯏꯁꯇꯔꯟ ꯃꯔꯤꯡ ꯑꯦꯔꯤꯌꯥꯗ ꯎ ꯋꯥ ꯑꯃꯗꯤ ꯁꯟꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯩꯇꯩꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯇꯦꯛꯁ ꯂꯧꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯀꯨꯀꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯏꯁꯇꯔꯟ ꯃꯔꯤꯡꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯏꯁꯇꯔꯟ ꯃꯔꯤꯡ ꯑꯦꯔꯤꯌꯥꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯃꯔꯤꯡ ꯀꯥꯡꯕꯨ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯣꯏꯅꯅ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯗ ꯀꯨꯀꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯀꯥꯡꯕꯨꯅ ꯃꯩꯇꯩꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯕ ꯑꯣꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯀꯨꯀꯤ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯏꯔꯥꯡ ꯁꯥꯒꯠꯅꯤꯡꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯂꯣꯏ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯣꯡꯃ ꯍꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯔꯛꯄꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯋꯥꯠꯀꯅꯤ ꯍꯥꯏꯅ ꯔꯤꯜ ꯔꯥꯝ ꯑꯦꯔꯤꯌꯥ ꯃꯔꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯌꯥꯔꯤꯃꯈꯩ ꯀꯨꯀꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯨꯀꯤ ꯏꯟꯄꯤ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯖꯨꯂꯥꯏ 19ꯗ ꯎꯌꯣꯡꯄꯣꯛ ꯑꯃꯗꯤ ꯋꯥꯈꯤꯡꯒ ꯇꯥꯏꯅꯅ ꯂꯩꯕ ꯋꯥꯈꯣꯡꯗ ꯂꯩꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯅꯤꯡꯖꯣꯟꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯕꯨꯛꯇ ꯐꯥꯎꯗꯣꯛꯈꯤꯕꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯂꯥꯌꯦꯡꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯟ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯁꯒꯣꯜꯃꯥꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯈꯥꯝ ꯁꯅꯥꯃꯆꯥꯒꯤ ꯌꯨꯝꯗ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯅꯣꯡꯊꯣꯝꯕꯝ ꯔꯥꯖꯦꯟꯗ꯭ꯔꯣ ꯑꯦꯂꯥꯏꯁ ꯕꯣꯏꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯒꯗꯕ ꯁꯦꯟꯐꯝ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ